Real Voice Channel da dombu amukana taram nokshinjeri. Helloween party ki maram na South Korea da mioi chama ga yankai mathoi sikre amasung mioi kaya marom asokapan thokre masi South Korea gi history da yamna sathiba atang ba thodokni Halloween 31st October da worldwide to celebrate tawi Halloween has a celebration makal amani festival amani abdubu akiba makal gi celebration ni hai Halloween ki numita mi sing akiba makal gi costume set illi masi gi utsava se atma bhut pret ka mari leinei su hairi Halloween gi utsava se 2000 years mang dagi lakle buhai haurak padi UK amadi Ireland asom dagini South Korea da oikiba thodok ase karigum stage kin tharakpa natraga building kin thabagi maram nani haidi but mi sathina tin kiba tanja sida madu control torba special police su thunglaki makoina lakpadagi chena bagira natraga land adudagi thokpagira honarakpa tanja da amaga chapkhaina duna net aduna mioi chamaga yankai mathoi sikibani haujik phawbada chamaga yankai mukna hospital da laikan nari Siwalgi Itawan ko mafam dalay ba Hamilton ko bo hotel asida Halloween program tawbagi damakta celebrity kaya sulaki madu yeng bagi damak mafam doda kadagi hena mi tinki Siba singi manungda foreigner ani yauri amadi sokpana foreigner tramngani siriba singi manungda chahi kun subana angambani hai khara amadi heart attack oiduna sikibani makoi gi prime minister na emergency meeting call tawkre Twitter report ki matung inati program tawriba mafamado yaunaba khuraba lambi aduda mi lak tinki amasung makoi sathina henjina tinki adagi amaga innabadagi jinman kibana thodok ase thokibani Thaudok tholi ba mafam ase night life da ngaw bisingi mafam ni hai novidang asida kanglup ama nok li kheri phi macha ga dance story amrom da mi sing subkhai net khaina tuna thawai lan bigi video kaya social media ta uba phangi meoi kaya ta duna laiba ui amasung mi kharana heart attack oi kraba singi sor hanna honaba kanna namduna lakna basui mi yamna inna khiba lambi ado only 4 meter khakta pak i hairi angak padi Halloween gi haraw bagi saruk ya ke lakpana karino oikribase angak pani mi jinman bana maram oiraga ambulance su yang na bafam du yobungam kidi sibagi masing hengat bagi wabu hairi Amoromda yamdrabada miyoi chama hena sikre amasung chahum amana fazana sokre masina Somalia gi Mogadishu da car ani da bomb phumlambadagini pokhaiduna thokiba thodokni Somalia gi President Hassan Sheikh Mohamud na yamna nungaitana phongdoki amasung nationwide nungaitabagi ithak hawan kre Somalia gi Al Shabaab armed group na itaga sitawbani high government na blame tawri sikiba sing adugi manungda mama macha mapa kayadang yauri loina micham praja ngaktane angambana amasung laik tambagi lakchibi student kya suni president asina hai makoi mara leiraba lup asibu defeat tawgani amasung hana su defeat tawkrabani report singi matungi na lalhaw lup asina makoi education ministry bu haibadi office bu aduga school amada target torpani United Nation gi mission ama Somalia dalai maduna highness etak asibu condemn tawki Al Shabaab group ase Al Qaeda na yok palup ni hai amasung chahi taradagi government ga makoi ga laknatuna lakli Russia madi Ukraine conflict 249 days sure July thadagi Ukraine gi Ukraine puthokpagi thabak sa tharakpani Turkey United Nation na chingbana sangduna Russia madi Ukraine gi marakta deal ama tohalaga ngasi Russia na haikri aikoi Ukraine puthokpagi wafam se tangai re masigi maram Russia na hai aikoi gi jahaz amada drone attack toraki Black Sea da masigi matungda Zelensky na haiki Russia na South Africa Middle East amadi South Asia na chingbalam dam singbu phajana chaktang phautang hangadori Zelensky na Katana claim tawki United Nation amadi major economic country kunda masigi response lobham thokpani Russia ki defense ministry na hai British ki navy personnel amana makoi ki Nord Stream pipeline se haukiba thada pokhai hankibani adupu Russia na ofam sigi evidence TPD London ki mai kaidi ki phongdoraki Russia na matang chida oida bahai bani plot ama sagat pani Russia ki ministry na masimu so hairaki Black Sea da Russia ki fleet jahaz da Ukraine ki drone kap lakhi bado British specialist singi direction makha doirakpani Russia with Ukraine gi barakta diplomacy gi oiba political gi oiba in na bakauna ba top official sing the side of the chathari amrom da laiba kani ki army sing na battlefield da aing bakhang duna soknari Kherson da kanna lumdari soknari Kherson lauhan da ba Russia na
ꯌꯥꯝꯅ ꯀꯟꯅ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯊꯝꯂꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯞ ꯁꯤꯇꯤ ꯑꯁꯤ ꯍꯤꯠꯂꯔꯒꯤ ꯅꯥꯖꯤ ꯒ꯭ꯔꯨꯞꯅ ꯂꯧꯁꯤꯟꯈꯤ ꯃꯇꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯋꯥꯔꯜ ꯋꯥꯔ ꯇꯨꯗ ꯑꯃꯁꯨꯡ ꯖꯤꯎ ꯍꯣꯂꯣꯀꯥꯁꯇ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯥꯏꯠ ꯂꯩ ꯉꯁꯤꯁꯨ ꯍꯟꯗꯛ ꯄꯨꯇꯤꯟꯒꯤ ꯑꯥꯔꯃꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯇꯝꯗꯨꯒꯤ ꯊꯧꯗꯣꯛꯄꯨ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯔꯤ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯉꯥ ꯍꯥꯏꯕꯗꯤ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯆꯍꯤ 35 ꯁꯨꯔꯕ ꯄꯥꯈꯪ ꯑꯃꯅ ꯏꯖ꯭ꯔꯥꯏꯜꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯕ ꯋꯦꯁꯠ ꯕꯦꯡꯛꯒꯤ ꯍꯦꯕ꯭ꯔꯣꯟ ꯀꯧꯕ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ 49 ꯁꯨꯔꯕ ꯖꯤꯎ ꯑꯃ ꯍꯥꯠꯂꯝꯂꯦ ꯑꯃꯁꯨꯡ ꯁꯨꯠꯑꯥꯎꯠ ꯑꯗꯨꯗ ꯃꯤꯑꯣꯏ 5 ꯑꯃꯁꯨ ꯁꯣꯛꯈꯤ ꯄꯦꯂꯦꯁꯇꯥꯏꯟ ꯄꯥꯈꯪ ꯑꯁꯤꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯏꯖ꯭ꯔꯥꯏꯜꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯜꯂꯕ ꯋꯦꯁꯠ ꯕꯦꯡꯛꯇ ꯅꯣꯡꯃꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯁꯦ ꯁꯣꯏꯗꯦ ꯁꯣ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯐꯣꯔ ꯇꯨꯗꯦ